ngasi ahan boy na iduning thawai riba PS asigi post am khal khutcharaga miyamda thamjage the separate cookie in Myanmar gi official recognized toba ethnic tribe sam kunthra manga gi manungda cookie kawbo tribe yoromdre official Myanmar recognized toba ethnic group singi manungda serial number 34 da maitai kathe pangal nifugama subuda guite yankhai gi nitai subuda jopi yankhai gumda subuda jo yankhai gi mapan subuda thado humphugumdai subuda naga humphugumari subuda tangkhul humphugum subuda miram mara sandu lakher etc humdragani thai subuda lusai humdraga taruk subuda lai hakka chin yauri thadau morol asi sino tibetan chu chingde tibeto brahman chu chingde tai kadai indo european chu nate austronesian chu nate austro asiatic lon chu nate mongmin chu nate aduna thadau morol asi origin laitaba space tagi tarakpa paw phona napa pangang tengang na kiba lon oiramgani natrabadi lakpham laite khulai paiba kuki chamapan manipur da sanglak ani hairi badu angang da taptagi wari liba gumbani Myanmar da kuki lairamdre thadau population 2001 da Myanmar manung da 90k lairambadu loina mangkhre Myanmar da irang horokpa matung manipur amadi mizoram da thadau lising yankhai muk chenchin kre haina Myanmar NUG na report torokli KNAB haidana kadar sani muk lairamba adu US funding dagi kadar lising ama helagasu Myanmar PDF ki makada naplaga pro democracy movement yaurubani KNAB gi separate administration demand adu machin na Myanmar military natraga PDF ta haibangamde Sagang region gi thadau khara namna taba Khampat township loisin khibagi credit adasu PDF na laukre phawi phai ai Mawla township control tawbagi credit su PDF ni aduna upai leitradana PDF tagi khulai ammunition niraga Manipur da oina ayamba thorakre KNA na Chinwin ningthi tutorial gi Manipurom thangba Kabo Valley makhoi gini haina hairamba adu hauzik naga singna naga gi lamni haina claim amuk tawkhre KNAB upai leitre Manipur da separate administration oina talawbuna pharani khale NSNC India khakna chana Myanmar military junta gasu ceasefire tawnai maram aduna naga gi self administered zone da Myanmar military action tawde PDF su changlak pangamde Sagang region ki Kabo Valley site tasu naga yamna tari makhoi maitai singa pullaga mafam adu free zone ohenna bo honari PDF ta support tawbugi mahutta NSN da India government na support tawsilaga Kabo Valley ki Manipur rom thangba lamasi buffer zone oinana ba silawbo kanagani adum tawbo taragadi maitai gi lalawbo singsu goi India ki military da asawbo khara hantarkani maitai gi lalawbo ka ceasefire tawnadraga su common objective amadi understanding gi makhada saminaba yarakpa yai NSN amamadi goi political dialogue tasu anobo chapter ama oigani sinana tawriba mong asisu EAOS singda support tawsilaga buffer zone sembani PDF direct support tawde thadau singna control tawriba haibabu Manipur gi Chandel district ka thangnana leiba Sin state ki square kilometer yankhai muk khakki lamasi khaktani adusu PDF ki mingdani Sin state manungda jomi singna thadau kuki dagi 2 times advantage laina thabak tawri Churachandpur ga thangnaba Tonjang township ki Chika subdivision dominated area makhaidi ZRA na control tawri zomi ki jolena sisu Tonjang township ki lam tangkhai ama khaktani thangnaba Tidim township phawbo yaude Manipur amadi India da tawriba advertisement propaganda di hare Rohingya gi type ta wall support phangnaba koilaw lahori UN US na interest lairiba asidi Rohingya khaktakini maramdi Rohingya gi di paisa paiba Arab countries singa support tawi Rohingya singa si Arab singa sizinarubani aduna support tawribani Rohingya gi demand pinana ba hotnabada zomi kuki singa si US amadi India na khulai oina sizinabani luridi US amadi India su Myanmar border mayada lamhui dauna question chelaga proxy war tawbani sina dauna Myanmar manungda tawba ngamba nate Rakhine state ta Arakan army na control tawkhibadagi separate state PU lauramba Rohingya uchi onduna lainungda sangkhre sinana fongna sagatana laibana India amadi US su Arakan army da khud thaba proxy war yauroi dawri AA laitragadi China gi natural gas pipeline railway port akai atoi thorok kadaba laibana Arakan army na hairiba makai China na piri Myanmar manung da Anglo Burmese Chinese Panthe Burmese Indians Tongthe people Rohingya Burmese Gurkha Nepalese Burmese Mijos Jews Brahmins Muslim Pathe hairiba singasi unrecognized ethnic group ni maramaduna Rohingya singi settlement Bangladesh ki Chittagong Hill track ta tarakadawri Chittagong Hill track control tawnanaba Tripura da lairiba Chakma Tripuri irang saganaba tribal militarization tawnanaba kuki singi Chittagong attack tawnanaba plan kansilakadawri maitai kuki classes toklamdragadi kuki singsu arm volunteer mobilize tawba ngamlamloi
आर्म volunteer mobilize tauba yananaba plan ama oina maitaida attack taunanaba kanagumba big power kharana inchinba lepam thoi cookies singi build up tawduna thamliba arm volunteer sing moral hanthadana ba amadi tanthakidana ba haidana maitaida attack tauba lepan daba oirambasu yai haiba wapam pongdolo makha satrakpada hi yai khomba newsari ba PSSC gi post khar khak lokhotcharaga miyamda thamjage Cookie Students Organization KSO na Manipur Security Advisor Kuldip Singh Kudakta resign taunaba demand torkre ngarang Chief Minister Secretariat Hall la pangthokpa pawgi mifam amada Security Advisor Kuldip Singh na Pawmi Singh unabada phongdokhibagi wafamgi matung ina ningthi da train tawraba cookie militant samapan rom Myanmar dagi Manipur da sanglaktuna miyoi kuntra rom na saba group khaidoktuna mafam kaya da landana bagi thorang tawre haina phongdokhiba wafam adu KSO na yaning daba phongdorakli social media platform da asigumba baseless propaganda amadi fake letters handoktuna cookie jo community bu masak thina bohna hanbani cookie community bu ngakpi senbiba ngamdaba security advisor khudakta pham thadokadabani haina su demand torakli makhatana Churachandpur district ki manungsana laiba Moljon village area da security gi apunba combined team amana chibu humbagi thabak sathabada khulai paiba singna lotchin nanan thalamba oigani chingnaba improvised heavy mortars pampi mari tray board RDS ahum amadi improvised mortar bombs ahum phagat pangam le hairi nakal amaromda Churachandpur gi maubam dagi chawrakna 5.5 feet changba rocket ama chawrakna 3 feet changba rocket ama large size country made mortar ama medium size country made mortar ani mortar bomb mari magazine yawba pistol ani kapa yariba maru mapan single barrel rifle ama 6.3 kg lumba explosive grade 2 Cortex 17 meter amadi fuse mapan phagat pangam makhatana aroi boina National Highway 37 amadi National Highway 2 da lamdamasi ki tangai fadana nongmada sangdraba yadraba potrei puduna lakwa gari yankhai ga taruk amadi chahum ga taret hari lambi asida panba yawdana posilakre makhatana potrei pusilakpada khudong thiba thoktana bi damak chingai oibam phang singda security force na akanba section thorong lokotki Manipur district punmakta pamdaba thodok thoktana bi damak singa masung tamda punna checkpoint Samaga Taragamathoi hangduna achat awongchin check tawbagi thabak sathabada mifami pun yawkiba leite haibo phum thamlaga asigidi matang saida losenjari